Assamgi Lakshmipur district tagi Naha Mari Bengalure gi Hescourt tagi Musandra area da makoina leiba Asanba ka amada manungdagi Thong Lonsillaga Siduna Leiramle hairi. Naha Mari asigi hakchang da thengnarakraba matung police na thi humbagi thabak chathabada laibak thiba thodok asi makoina leiriba ka aduda carbon monoxide ka hena form tawraktuna shor phungatuna shiba oigani. Makoina leiriba ka aduda Naha Mari asina numidangi matamda thongnau khudimak chetna lonsillaga stove amada chak thongduna charaba matung ingi haiduna stove adu sizinaduna mai yairamlaga adumak tumthakibadagi stove adugi khuthangda puthorakpa carbon monoxide adu ka aduda tungshinduna leibana Naha Mari asi fungatuna siba oigani hairi. Naha Mari asigi imung manungi miyoishingadi misi asi food poisoning oigani hairiduna police ta transparent oiba thi humbagi thabak chathanaba takshinki. Assamgi Chief Minister Himanta Biswana thodok asida nungaitaba fongdokhibaga loinana Assam Police ta Bengalure gi authorities singa khusamnaduna mapum fana thi humbagi thabak chathanaba amasung Naha sing asigi hakchang Assam ta amuk puraknaba hotnabada mateng panganaba pauktak piki. Naha Mari adugi hakchang sing adu postmortem examination tawduna makhogi kamdawna sikhibanu haibadu khangdoknanaba thabak paikhatpa hokre. Panba yabadi mamang chahigi November thada Kanpura thongnau lonsinduna maifu yaiduna tumthakraba matungda carbon monoxide tagi singmi mari sian khibagi thodok leikrabani.